पैसा तारा लोरे पैसा खमजल लोरे पैसा करोड़ निफु खमजल लोरे पैसा रे या थोक सिबु दम चखरे बदको अदु लाइक थोक नेबा तबु माई करोड़ निफु ले रजु करोड़ साम ले रजु प्रजा न वान सम दिशो को बिकुता माई करोड़ निफु लोइ नि मा खंग देबको अदु न सगी इलेक्शन वोट आइसदी वोट आइस कोइन तबै थोक सिदी जन चले कोइन प्रजा सुने को इंटरेस्ट प्रजा सुने को की मरकता को हलसु गवर्नमेंट चमाने एमएलए की बातों खिसेबको हजि गवर्नमेंट नै नै गवर्नमेंट की सरकार पाइबा सीएम दगी होरगा काउंसिल मिनिस्टर दगी एमएलए हुमफु लेजिगा प्रजा गासे गेट लागबरी से मन खंगदब लेरेबको अदो हजि सितंगाय पदना प्रजा नमुजि कदाय बो उसिदगे हाबसु खंगनु जंगेबको अदो बोना सरकार दा सेमदनु प्रजा गे दे सरकार सेम पामिजे जिनचान हजि बोना सरकार सेम पा पॉपुलर गवर्नमेंट थब पामिजे प्रजा ना पाममना अमनि हजि बोना पामिजना अमनि पा डिफरेंस लेरिजे बोना पामिना केदौरे था तरम तो सरकार सेम मोरदी हानगी नोगी थिंगने नंबर बिल नुंग हबी जाबी जमेला में आमदो पछलो वा तमको अनु साइ गति तगो अनु थब खरा कवर पछा ताजनबा अदुगी मरुनुदा के दौरे वोट लेपगा वोट कारा होनबा अदुगी असादु त्रि मजि लेरिसिको प्रजा लक्ष्मण कंदा पामिसना पॉपुलर गवर्नमेंट हम लेरका दा लेरिबे इश्यूज में पछलो वाने तत्रा मैं अवाबो ओबियु मैं आम सिदिबे खंबियु प्रजा वारे तिन पिताई कोन बियु हाबिनेबा खेने अनि ने स्वाना खेना बानि जिनेबा अदुना हजिक mun खलिसना मखों पार खोयम रजु प्रजा दा हाइ रजु रजु हा ताबे ताजे लगे याजर के हाइ पोतुनि बला अदुना सिगी अनि से बतम खले चपिए पैसा मतम खले ngंगिनी को पैसा मतम खले ngंगिबि अदुबो एरम लाइफ को पुसिगी अरो खुंजि पाउदो पैसा ना याने हबि यारो को मिय बगी उसागी डॉक्टर ले कांदा लास्ट स्टेज हाइरा कांदा को फन्ना पैसा पाइबो मिय ओइसनु को तबुंबा को मिय ओइसनु ओजा अखोगी ओजा राकेश नजु पनपीरी अखोगी हिल अमदी वैली एरिया दा पांगथोप इलेक्शन सिंग सिगी अनि सिगी खेना बजे ना कितंग पसंजरा मतमदा कोइना अदुम प्रजा सिना सुदुम उरगा सु लेरबनी वैली अमदी हिल एरिया दा पांगथोइ बे इलेक्शन सिंग सिदा अखोगी अनि सिगी खेना भाबे तारे वैली ददी अदुमक अखोगी प्रजा सिंगना फ्री ओइना हाबे तारे अखोई इलेक्शन बोथ हदा बसे अदुम खरा अखोई कंस्टिट्यूएंसी खरा ददी अदुम उबो फंगी करिगुम्बा अखोई क्राइसिस अमता थोकता बिदा अदुबु हिल एरिया ददी मरु ओइना अखोगी लेरिबा फ्री एंड फेयर इलेक्शन से पांगथोप ngambra habasidi hangninga ba question ne akhoi gi crisis sokpagi paw akhoi na mayam su ta ba su leire aduga election sida akhoi gi candidate oina thoklai ba misak to gidi ai any means sinar kan ai vote my pak ta ba ya de habagi kaino suni will amaduni tholok to bise masida akhoi gi election sida akhoi free and fair oina ba honar pa matam da praja sing gi role se to ki matik chawa ba form duni thami base akhoi gi praja sing se akhoi gi ngasai ozara kasna habi ba mane group da chat pa akhoi gi sagai gi oina chat pa gi poram ko sulai ba tare aina sida akhoi sagai gi ahan duna ai sida pami akhoi sagai gi oina di sida thadara si ka habida akhoi punu chat pa gi adum process to work on lai ba ba tare du taradi free and fair election से ओइ हन्ना बखो नरको मतमदा प्रजा सिंगना लौगदब रोल कमाय थमिनिंग अस अहम तद नॉर्थ इंडो यंगबिरी ब मणिपुर जा खनु का खनु उसरी न सिगी पेनेट्रेशन इंजन बिरी ब को तमो राकेश मदे गी ताव कंगलिपान मदे होश बिरी ब सन चान अमनि स्टॉक का खनु उसरी असगी टॉपिक से सन चान हम सांगना चतरक फायदा पुंसी महिंग अमगी तांका अमदा ngasi nei nari su yam number sam तांका अमनि थमजगे अदुगा मणिपुर पॉलिटिक्स हाइबनी को गसी टॉपिक से को मणिपुर पॉलिटिक्स हाइबनी फ्री एंड फेयर गी मफम हाइबनी अदु तसेंगना कोई तमरो केस हाइबी ग्रे ताउ कंगलिपान हाइबी ग्रे अदु फ्री एंड फेयर इलेक्शन ओइरिब्रा हाइबसिमदि खतंग कोई तमरो केस ना सेनियर ना सुम याम सांगना यंबिरकांदा ओइदबा याय गायना सुम हाइ को तमरो याम गुन खला हाइबी को अदु कोइना सुम नाहावले यंजो तंदा सही सुखा मतम जे फ्री एंड फेयर इलेक्शन ओइब्रा हाइबदि ओइदि हाइबसिम को थमगे ओइदि अदु अगु पॉलिटिक्स ने मणिपुर तौरिसे को ang politics ne ado den namna ngasagi akhoi gi kano se candidate ogadore vote lepi gadore kamu singse vote lepi de kamu singse khoina sai area se khoina ang hangara yeng bi yai ko free and fair election gi mafam je phida je kanna honra ko matam da vote lepi gadore mi singse khoina ngai na ko yari bu ko haidi candidate ogadore mi singse na pami mai concept se ta seng na ai si yam na ko gi well mayam gi social activist hoina miyam gi thok tok gen to chong to mira natraga na power na mading thamaga namdana na pusa phudai tawda habagi khomna mi ra ko sa den de por la crebe ko hadi government gi lei ba magi election ko gi commission of india gi election commission da gi magi guideline da am niom chum bi ra ko magi sanga do mla magi sanga do expenditure si ko gi round figure hola kanda enok magi election lo bota 20 lakhs 20 lakhs stage chang bi yaroi gaina the vehicle machine je sukam sin bi yaroi adagi mai nisasin nusa sabi yaroi adagi whatever issues me am point me am phalaga tamo hairi batamo ko adu mayam je
kanana illage ha kushin la idi Yes. ille bo kanana inge ha bu new election new fresh hadare ko no na miyang sewa tong jage na tholakpa candidate kharadi power legislative kam kharadi niyom chu thojong kamudi adu inna khona jay aduga hanjan vote karaba kambu tungda power inna le kambu sung sidina election commission piri ba ma guideline dugi wang mada ngasagi maduga mawar bujante ko mawar bujante chumai na hoi lakadoi ba SDO khangde magi SDC khangde lakadoi ba DC ma khat lakadoi ba election gi magi mari na ba officials kara haita ne ko koi public meeting ma phame ko mi kyam tin gani anok new fresh karaka do lepa ko election candidate sing sidi ke dawni moi di ishai kangula adi moi na piri ba mi sangwa den tin ya roi cha su cha kap ong gi psa pa dui ni chokri psa pa dui ni horo gi psa pa dui ni du me adu par kan da moi na piri ba election expenditure je hendo ki ta ga khuji penalty di phangui ya ga na pakhat na mi je yam na tin na bona jara ga cham cham na ma gi awareness to khona jara kam khara sumna kan da na sa gi hanai ka lakpa tungda power phajna yoma lakpa haida tawang am kang haida ne ko sakti le kang sung de kai dawre mi lak ama tilalasu tilalo haida ne ko lak tu hoi lak tu bo sha sung ong man du ni kwai man du ba khoi mi se camera na ma tang ham na ma chakro ko lupa lak ama chang da ni chang da ne pa ni singa sang khopi ro kai du ne ba si ju hoi ro lak tu bo sha se ma ka dawre ki bo khang bo han MLA ka le mi ni ne ki bo khang bo du jung yar khra du ne ko aduna sai area si da ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯃꯥꯟꯅꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯖꯈꯤꯔꯣꯏꯀꯣ ꯃꯔꯛꯇꯨꯗꯩꯗ ꯃꯄꯨꯡꯆꯦꯟ ꯁꯦꯡꯕ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔꯒꯤ ꯃꯐꯝ ꯑꯃ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯒꯤ ꯂꯥꯏꯐꯁꯦ ꯄꯨꯂꯞ ꯐꯩꯅ ꯄꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯏꯆꯟ ꯆꯥꯟ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯏꯀꯅꯃꯤꯗ ꯄꯨꯔꯥ ꯑꯩꯈꯣꯏꯁꯦ ꯃꯅꯤꯡ ꯍꯜꯍꯜꯂꯦ ꯀꯣ ꯏꯀꯅꯃꯤꯁꯤ ꯄꯨꯔꯥ ꯗꯥꯎꯟꯐꯣꯜ ꯆꯠꯍꯜꯂꯒ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯄꯨꯔꯥ ꯃꯅꯤꯡ ꯍꯜꯍꯜꯂꯦ ꯍꯧꯖꯤꯛꯁꯦ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯏꯂꯦꯛꯁꯟ ꯑꯃ ꯀꯩꯗꯧꯔꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯇꯧꯕ ꯉꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯨ ꯃꯌꯥꯝ ꯅꯝꯕꯔ 4 ꯌꯣꯜꯂ ꯄꯩꯁꯥ ꯇꯥꯜꯂꯨ ꯃꯌꯥꯝ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯨ ꯃꯌꯥꯝ ꯊꯤꯒꯥ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯚꯣꯠꯁꯦ ꯃꯤꯁꯦ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯁꯦ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯝꯃꯣ ꯑꯩꯈꯣꯏꯁꯦ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯩꯈꯣꯏꯁꯦ ꯀꯣ ꯃꯤꯒꯤ ꯇꯧꯔꯤꯕ ꯃꯁꯛ ꯈꯪꯕ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯃꯥꯅ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯝ ꯑꯃꯗ ꯁꯤꯡꯕꯤꯁꯦꯅ ꯍꯥꯏꯕ ꯉꯝꯕ ꯃꯤꯗꯥꯅꯦꯕ ꯑꯩꯈꯣꯏꯁꯦ ꯀꯣ ꯑꯗꯨꯅ ꯏꯂꯦꯛꯁꯟꯗ ꯃꯣꯏꯅ ꯑꯗꯨꯒꯤ ꯒꯦꯝꯗꯣ ꯁꯥꯟꯅꯔꯛꯑꯦꯕ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯤ ꯏꯆꯟ ꯆꯥꯟ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯇꯝꯗ ꯍꯌꯦꯡꯁꯤꯅ ꯉꯥꯏꯔꯦꯏꯂꯦꯛꯁꯟ ꯀꯣ ꯃꯈꯣꯏꯅ ꯗꯣꯔꯅꯤ 27ꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯇꯧꯔꯅꯤꯅ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯁꯤꯁꯨ ꯇꯧꯗꯕꯁꯨ ꯌꯥꯏ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯅꯤꯂꯥ ꯑꯉꯛꯄ ꯅꯤꯂꯥꯅꯤ ꯀꯣ ꯆꯍꯤ 5ꯒꯤ ꯇꯦꯟꯌꯔꯁꯤ ꯚꯣꯠ ꯑꯁꯤ ꯇꯝꯃꯣ ꯚꯣꯠ ꯐꯣꯔ ꯆꯦꯟꯖ ꯍꯥꯏꯔꯦꯀꯣ ꯑꯗ ꯚꯣꯠ ꯑꯁꯤ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯧꯕꯅꯤꯅꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯄꯤꯗꯨꯅ ꯅꯣꯞꯁ ꯊꯝꯗꯨꯅ ꯂꯩꯖꯔꯕꯅꯤꯀꯣ ꯑꯗ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯗ ꯍꯧꯖꯤꯛ ꯁꯨꯡꯇꯧ ꯇꯧꯗꯅ ꯍꯧꯖꯤꯛ ꯈꯜꯂꯒ ꯃꯤ ꯑꯣꯏꯍꯜꯂꯒ ꯄ꯭ꯔꯙꯥꯟ ꯈꯟꯒꯠꯂꯛꯏꯅꯤ ꯑꯗꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯈꯟꯒꯠꯂꯛꯏꯅꯤ ꯃꯦꯝꯕꯔꯒꯁꯤ ꯑꯗꯨꯝ ꯇꯣꯉꯥꯟ ꯊꯝꯈꯤꯁꯦꯕꯀꯣ ꯖꯤꯂꯥ ꯄꯔꯤꯁꯠꯁꯦ ꯅꯣꯃꯤꯅꯤ ꯑꯣꯏꯅ ꯈꯟꯒꯠꯂꯛꯑꯕꯅꯦꯕ ꯑꯗꯨꯗꯤ केंद्र जिला परिषद अनी जिला परिषद अनी MLA सेमीनेबको अतारगदी MLA तंखाई दायित्व लौब मियोय नोमिनी खंगलाबने को इलेक्टेड तब सेलेक्टेड तौखलाबने तमको लुखलाद्र पॉइंट अतारगदी MLA जिजु रीजनल में पीरगा हेक्सी लेगदी रीजनल में पीरगा MLA जिजु पोस्टपोन इलेक्शन पोस्टपोन तौथोगा मतम खली पुदा दमिना मी खिलजी गायना खन याम लाखबीने जनजार अदो चिंगी बचा हैवी बस चिंग तमगी मतंग खेना मतंग दो खेना को सुलैते तंपाक्तना मनी पावर तौबनी चिंगना बसन पावर तौबनी को खेना को लैते अबना चिंगना के दौरे मोइना पामिबा खोगी थंबान दो ओगेरा खुबाक दो ओगेरा पामिबा एरिया दो चिंगी लालो चिंगी ने पुलप अतै एरिया जिंगना को हरक मागे इलेक्शन उबिरमनी दना को अचोय चै बचे तरोगा चिजेप तरोगा वचे तरोगा पुरा बसन थमगा मोइना पामि एरिया पंगम नमन उबिरमनी को अदुना चिंगी हेना बिनिसिना तंपाकी के दौरे तंपाकी मनी पावर ने छानरीजे मनी पावर से ngसागी हेक्ता वोटर्स गी लेरगे हेक्ता लाख हजु इलेक्शन 27 इलेक्शन तवनी हाबगी जिक चलिबो चगरसिदा कोगी मतम खरसिदने हजु केंद्र ले यिंबियोबको कोइना सुम ताम मतम केंद्र दा इना खंजब केंद्र मैम ले केंद्र खर ले को हजु से हेक्ता कैंपेन जरूरी तो खनरिसे को पैसा जरूर खदना नहीं अ फंक्शन नमा लेकाई क्लब की फंक्शन नमा याव मतमदने ngasi फंक्शन क्या चंगरे आई अंगम बड़ 5,000 पंगजरम के 10 पंगजर के हमने तबको सोशल वर्कर ओइना बोट लेबिंग कांगबु को फमिना रनि स्टेज दा अदुगा फमिना गास दे मयाम ना इन 5,000 का पंगजरम के अनि पंगजरम के हाबजे MLA काय कांगबु के दोनी खंबरा नै ngasi फंक्शन क्या चंगरे है नि तमो 5,000 के माम चंगरे तराम हाय रोनो आई वे तौरनी सिनि गाय गाय को जंगरा सिगिनि लास्ट दे चनoi जंगरा सिगिनि लास्ट दा फ्री एंड फेयर के इलेक्शन फ्री एंड फेयर के मागी मफम जे काय लेदु दु जिंबियो को अन मणिपुर की इलेक्शन सी अतोपा बिहार गुम्बा महाराष्ट्र गुम्बा दिल्ली गुम्बा खटिबर स्टेट अचौबा हाइतारे को मयाम जिगी इन्फ्लुएंस से मणिपुर से दुम यावरे को संचादना रसी
ꯈꯣꯏ ꯏꯗꯥꯎ ꯈꯣꯡꯅꯩꯄꯥꯟ ꯍꯣꯏ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯝ ꯚꯣꯠ ꯊꯦꯡꯅꯔꯕ ꯃꯤꯅꯤꯀꯣ ꯑꯗꯨꯝ ꯑꯋꯥ ꯆꯩꯊꯦꯡꯕꯨꯗꯤ ꯈꯪꯉꯝꯃꯅꯤ ꯚꯣꯠ ꯆꯩꯊꯦꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯥꯃꯣ ꯀꯦꯁ ꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯆꯪꯉꯦ ꯆꯪꯀꯣ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯆꯪꯉꯦ ꯑꯗꯨꯗꯩꯅ ꯑꯃꯅ ꯁꯥꯏꯔꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯇꯦꯁꯇꯦꯠ ꯑꯣꯏꯔꯦ ꯃꯣꯏ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏꯀꯣ ꯑꯗꯣ ꯏꯁꯨ ꯍꯧꯖꯤꯛ ꯃꯥꯡꯉ ꯇꯥꯔꯤꯕ ꯏꯁꯨ ꯃꯌꯥꯝꯗ ꯅꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯑꯩꯈꯣꯏꯗ ꯅ꯭ꯌꯨ ꯐ꯭ꯔꯦꯁ ꯀꯣ ꯑꯅꯧꯕ ꯅꯍꯥ ꯌꯪ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯅꯍꯥ ꯈꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯕ ꯈꯔ ꯄꯨꯊꯣꯛꯇꯕ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯂꯥꯛꯑꯅꯦꯕ ꯁ꯭ꯋꯥꯏꯗꯀꯣ ꯄꯩꯁꯥ ꯁꯨꯡꯆꯪ ꯆꯪꯗꯅ ꯍꯟꯗꯛ ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯔꯗꯤ ꯑꯩ ꯄꯟꯖꯔꯣꯏꯀꯣ ꯇꯥꯃꯣ ꯕꯤꯃꯣꯜꯁꯦ ꯇꯥꯃꯣ ꯕꯤꯃꯣꯜꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯗꯣꯏꯁꯤꯀꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯇꯣꯏꯁꯦ ꯃꯥ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯣꯏ ꯀꯣ ꯑꯗꯩ ꯃꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦꯕꯀꯣ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯑꯦꯝ ꯄꯤ ꯏꯂꯦꯛꯁꯟꯁꯤ ꯄꯔꯥ ꯑꯃꯅꯦꯕꯁꯦ ꯀꯣ ꯑꯗꯨ ꯄꯩꯁꯥ ꯆꯪꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯌꯦꯜꯂꯦ ꯄꯥꯎꯇꯥꯏ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯝ ꯃꯥꯁꯨ ꯉꯝꯖꯕ ꯈꯔ ꯌꯦꯜꯂꯦ ꯄꯥꯎꯇꯥꯏ ꯇꯧꯕꯇꯕꯨ ꯂꯥꯟꯗꯤ ꯑꯃꯅ ꯀꯩꯅꯣ ꯀꯔꯣꯔ ꯄꯥꯔꯇꯤ ꯄꯥꯏꯕ ꯀꯥꯡꯕꯨꯒ ꯄꯋꯥꯔ ꯄꯥꯏꯕ ꯀꯥꯡꯕꯨꯒ ꯑꯗꯨ ꯄꯋꯥꯔ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯕꯨꯒ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯖꯕ ꯀꯥꯡꯕꯨ ꯂꯥꯟ ꯍꯦꯛꯇ ꯊꯦꯡꯅꯩ ꯂꯥꯟꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯤꯗꯅ ꯃꯤꯌꯥꯝꯅꯀꯣ ꯄꯦꯟꯗꯕꯩ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯤꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯃ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤ ꯐ꯭ꯔꯣꯝ ꯕꯤꯒꯤꯅꯤꯡ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯃꯔꯖꯔ ꯇꯧꯈ꯭ꯔ ꯃꯇꯨꯡ ꯌꯥꯎꯈ꯭ꯔ ꯃꯇꯨꯡ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏ ꯌꯥꯎꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯂꯤꯂꯥꯒ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯁꯦ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯗ ꯑꯗꯒꯤ ꯃꯤꯅꯨꯡꯁꯤꯗ ꯇꯧꯕ ꯉꯝꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗ ꯃꯌꯥꯝꯁꯤ ꯄ꯭ꯔꯖꯥꯁꯤꯡ ꯚꯣꯠ ꯄꯤꯅꯔꯝꯃꯦꯕꯀꯣ ꯑꯗꯨ ꯃꯔꯛ ꯈꯔꯗ ꯑꯃꯨꯛ ꯆꯍꯤ ꯇꯪ ꯈꯔꯒꯤ ꯃꯔꯛ ꯈꯔꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨ ꯈꯔ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯉꯝꯕ ꯈꯤꯇꯪ ꯇꯧꯕ ꯉꯝꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯗꯦ ꯏꯆꯟ ꯆꯥꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯒꯤ ꯄꯋꯥꯔꯗ ꯉꯁꯥꯏꯒꯤ ꯖꯦꯟꯗ 30 ꯂꯩꯔꯨꯕ ꯐꯥꯎꯗ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯛꯈ꯭ꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗ꯭ꯔꯛꯇꯒꯨꯝꯕ ꯐꯥꯔꯨꯕ ꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯗꯕ ꯑꯦꯅꯤ ꯍꯤꯔꯝ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯍꯤꯔꯝ ꯈꯔꯗ ꯐꯥꯔꯨꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯛꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥꯁꯦ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯏꯆꯟ ꯆꯥꯟ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯆꯤꯡꯗ ꯇꯝꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯂꯦꯛꯁꯟꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯝ ꯊꯝꯖꯒꯦꯕꯀꯣ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯆꯤꯡꯗꯁꯨ ꯆꯤꯡꯒꯤ ꯉꯝꯖꯕ ꯇꯧꯖꯕꯅꯤ ꯆꯤꯡꯗꯁꯨ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯀ꯭ꯔꯤꯁꯅ ꯍꯥꯏꯕꯤꯈꯤꯕ ꯈꯨꯠꯂꯥꯏ ꯃꯆꯥ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯧꯕ ꯄꯥꯏꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕꯗꯤ ꯑꯆꯧꯕꯅꯤ ꯃꯤ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯆꯥ ꯃꯤ ꯒ꯭ꯔꯨꯞ ꯃꯆꯥꯅ ꯃꯣꯏꯒꯤ ꯁꯛꯇꯤ ꯑꯃ ꯁꯥꯒꯠꯅ ꯍꯣꯠꯅꯕꯗ ꯚꯣꯠꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯄꯥꯝꯕ ꯃꯣꯏꯅ ꯁꯥꯒꯠꯂꯛꯄ ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯉꯦꯗꯅ ꯃꯣꯏꯅ ꯁꯥꯒꯠꯂꯛꯄ ꯃꯣꯏꯅ ꯀꯟꯈꯠꯂꯛꯄ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯑꯦꯗꯅꯀꯣ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯁꯤ ꯈꯨꯗꯝ ꯑꯃꯅꯤ ꯄꯔꯥ ꯑꯃꯅꯦꯕ ꯑꯗꯣ ꯗꯦꯟ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯃꯆꯥ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯌꯦꯟꯈꯤꯕꯗꯨꯅ ꯚꯣꯠ ꯀꯥꯈꯤꯕꯗꯨꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯀꯥꯏꯒꯅꯤ ꯈꯜꯂꯕꯗ ꯋꯥ ꯉꯥꯡꯗ꯭ꯔꯦꯅ ꯁꯤꯟꯖꯅꯀꯣ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯑꯣꯟꯕ ꯄꯣꯛꯁ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯅ꯭ꯌꯨ ꯐ꯭ꯔꯦꯁ ꯈꯔ ꯀꯣ ꯅꯍꯥ ꯈꯔ ꯀꯣ ꯄꯩꯁꯥꯗ ꯅꯠꯇꯕ ꯀꯣ ꯃꯁꯥꯒꯤ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯔꯦꯀꯃꯥꯏꯁ ꯇꯧꯕꯤꯔꯀꯥꯟꯗ ꯑꯅꯧꯕ ꯃꯤꯑꯣꯏ ꯈꯔ ꯀꯣ ꯁꯦꯝꯒꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦꯝ ꯆꯪꯉꯛꯑꯦꯕꯀꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯂꯧꯕꯗꯤ ꯐꯔꯣꯏꯕꯀꯣ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯁꯥꯟꯅꯗꯣꯏ ꯂꯤꯂꯥ ꯃꯌꯥꯝꯁꯤ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯠ ꯑꯄꯥꯕ ꯑꯣꯏꯔꯣ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯟꯇꯦꯛꯁꯇ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯤꯕ ꯊꯥꯡꯃꯩꯕꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯂꯥꯏꯐꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯐꯝꯃꯒꯅꯦꯕ ꯇꯧꯔꯛꯇꯣꯏꯕ ꯂꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯐꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯆꯟꯀꯣ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯖꯒꯦ ꯉꯁꯤꯗꯤ ꯁꯨꯝ ꯆꯝꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯔꯥꯀꯦꯁ ꯍꯣꯏ ꯑꯩꯈꯣꯏ ꯏꯇꯥꯎ ꯌꯥꯎꯕꯤꯕꯅꯤꯅ ꯑꯩꯈꯣꯏ ꯆꯝꯅ ꯑꯗꯨꯝ ꯉꯥꯡꯅꯔꯖꯒꯦ ꯃꯇꯥꯡ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯉꯥꯡꯅꯤꯡꯕ ꯈꯔ ꯂꯩꯌꯦꯕ ꯉꯥꯡꯅꯤꯡꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦꯗꯤ ꯁꯤ ꯌꯧꯅ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯑꯃ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯍꯧꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯃ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯕ ꯃꯃꯥꯡꯗ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯒꯦꯡ ꯔꯦꯞ ꯇꯧꯔꯕ ꯃꯌꯨꯝ ꯃꯩ ꯊꯥꯔꯕ ꯃꯆꯥ ꯃꯁꯨ ꯆꯍꯤ 1-2ꯒꯤ ꯊꯥ 7-9 ꯑꯉꯥꯡ ꯐꯥꯎꯗ ꯍꯤꯡꯅ ꯍꯥꯠꯂꯕ ꯃꯇꯝꯁꯤꯐꯥꯎꯗ ꯃꯁꯤꯗ ꯑꯥꯏ ꯑꯦꯝ ꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯥꯏ ꯑꯦꯝ ꯗ ꯂꯤꯗꯔ ꯍꯥꯏꯅ ꯃꯁꯤꯗ ꯃꯈꯣꯡ ꯄꯨꯡꯗꯨꯅ ꯖꯤꯒꯤ MLA ꯒꯥꯏꯗꯨꯅ ꯑꯁ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯁꯤꯟꯅꯗꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯏꯌꯦꯕ ꯆꯟꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ MLA ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯃꯥꯏꯅ ꯀꯪꯉꯝꯗꯣꯏꯅꯣꯕ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯛꯁꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯗꯦꯟ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯖꯒꯦ ꯂꯥꯛꯄ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥ ꯃꯌꯥꯝꯒꯤ ꯄꯣꯂꯤꯇꯤꯛꯁ ꯀꯦꯔꯤꯌꯔꯁꯤꯁꯨ ꯃꯤꯌꯥꯝꯅ ꯂꯥꯟ ꯎꯍꯟꯕꯤꯕꯅꯦꯕ ꯀꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯂꯨꯄꯥ ꯀꯔꯣꯔ 10 ꯇꯥꯗꯅ ꯚꯣꯠ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯒꯗꯤ ꯚꯣꯠ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯔꯕꯅꯦꯕ ꯁꯤꯒꯤ ꯀꯔꯣꯔ 10 ꯇꯥꯗꯅ ꯅꯪ ꯚꯣꯠ ꯂꯦꯞꯀꯦ ꯈꯜꯂꯀꯥꯟꯗ ꯅꯪ ꯀꯔꯣꯔ 10 ꯄꯥꯏꯔꯕ꯭ꯔꯣ ꯅꯪ ꯀꯔꯣꯔ 10 ꯄꯥꯏꯔꯕ꯭ꯔꯣ ꯀꯥꯏꯅ ꯍꯪꯕ ꯉꯝꯕ ꯁ꯭ꯇꯦꯖ ꯂꯥꯛꯅꯔꯕꯅꯦꯕꯀꯣ ꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤꯒꯤ ꯍꯪꯕ ꯉꯝꯃꯛꯏꯕ ꯁꯤꯒꯤ ꯆꯪꯉꯦꯅ ꯍꯥꯏꯅꯔꯤꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯇꯣꯇꯦꯂꯤ ꯃꯁꯤ ꯃꯥꯡꯍꯟꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯅꯧ ꯅꯧꯕ ꯆꯦꯟꯖ ꯑꯃ ꯀꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯑꯃ ꯇꯧꯊꯣꯛꯄ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅꯀꯣ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ
grassroots nah yang dynamic khangala kanda sai ko na miron sem changi hetari junjan ko ana si miron sem daga di passion le ro ko da moina se kuthi eda pana se hanagi manipur gi home department da top the leader DGP were min dana pagi elam khawte je ha chu sa burgi emela ji were na ko sumna kan dana government na popi si drug ki part amani hai na sida yaroi masi drug ni na katata ne sida honor warung drug to khai re sumna kan dana mana paikhat laga chujampur da popi festival mangthori midra lai phajoi thagal hai ni gano je popi ji tamo adu ngor mioi dana bo karor pai re adagi karor tara chakra bani baduna adu power pai honor pai ji magon da masal power mani power sin dam tuition jan adu bo mi sing sum chaka pai lai tara ga di adu loita me lebak se khoi si ha ro ga di moi khoi hat kar ga ni ko adu manipur da anu bo manipur politics ma ohen jai tara ga di ang sai jagi bodo lai ra ba paisa sai wan tana mi de yen ka da ko ni hori ba na me am ko ni yukri changi ko adu haju phim di chan jan manipur politics mo tang nei da ga di khoi je political assassination to wa ba ga no khoi mi so masa khang da na ka pa me ga ha phim da la phim la tu ni ko ya hai ni me am lai re ko noi ka am lai du na haju mo chu dum lai ri issues kar ko issues kar dum lai dum noi te du na manipur gi politics si ai khoi yam noi tre masi yam sang chathak ba la na te di na te tang ka khara da to bang ma ka mu khara na masa masa ki vested interest da magi business ki purpose di khang de magi personal life ki khang de magi power dang pa ma da gi power do lai na bo power pai na hona ko da masing thim na paisa ma thadara ga ma power pa no hona pugi la do adu chathak ba jamila pugi maram param do lai adu masi mamu thre kon changi ko ko adu na masi mayam gi losin na bona daga de khoi da free and fair election center na the election commission of india na election commission of india na phana guideline phajo ba phong aju phana niti niyom chuma phong aju tawgo do sum kana implement tawgo kongbu jina ga sagi paisa pai ba tawgo ngam kongbu jina sum lila san lai tara ga di adu gi niyom tiom ngak amoy ba ko adu na si nga si topic si mani politics yam phajo po na mani si hayang sa sai da ngai ra bani ko sai da ngai ra bani sum kan da manipur thugai pa ma kongbu mla khara na manipur thugai ni dum hairi sum kan kongbu mana sagar sem ni no mapi phiangi nadra sum kan imai chai chino ma yam na sara he da lai hoji ko mai mu ngam da lai adi si lila ahum ji marak da karam ba mla na ngasi thola kan da sagar na chero bi kupta first ma ta bi suja pharu singani hai ngam kana yawi gam bi ko adu mo ngam ngam do mi ko sema thok ta ri bi jun da lai bi issue je ai koi yam na aruba kai di stage man ne ko aduna mayam si line na ai koi na awon mo process ta ga di praja ni khut lai re ko moi na mating ni ruba lau ruba adagi mating ngaru me am do gon ma do hogre ko adu den ai koi gi right amagi butu koi ngaru ni khandok bi ra kan da manga la iba na ki lai election si di sin awon mo process ta ga di praja na ta di pai lai re ko praja na pi gi do ko bi soi praja na nam do ko bi soi dunai koi manipur gi politics on mo program di ne ko aduna awon ma du pornam honna matam da ai koi mi sa khanom change adi highly merit tested oire anno kana lai di anno thora is ni mak ta mu yang naha kana lai di koi khanom change ko koi naha da emphasis pi je ahan no ko di mo oina koi phatre ha bi hajar ko adubu hawai ba naha ni mak ta masai masana socially thok to lak chaba leba ki thok to lak chaba miyam ki thok to lak chaba dugumba leba ki khan dugum naha mayam yaw ye tare ko adugum bagi mi sing da power patient daraga di tem khle to ku ya ni sin jan ko aduna moi de khoina khanmam jang ha ni de poto aduna ahan no gasing ji de khoina mu tested to sala bani na khara pharam bodo adum phara chapi gro phalam de bodo su dum jasa sun promani ko aduna moi gi ta ga simo de khatan khoina khatan salai to mi ra kan da naha khara sing mu thok ta khom je ai chana ha ma thom jagi changa okay oza am phazan thambi khre khoi gi hana da gi chanara ga lai ba khoi politics ki machat habitare masi kitang changes sama purake hai tara ga de khoi gi praja singi khuta su yam chaun lai habani aduga ki lakadori ba 2027 gi elections so khoi gi hana da gi hojik paraga leri ba leader sing si ga khoi gi makoi gi nature aduga makoi na praja manipur gi damakta tawriba sing se khoi na khangabani na khoi gi new face sama ka khoi gi experiment to bagi time tanja amasu loba se chumya ba shilapa conclusion point je oza gi ta janda lak chege oza manipur gi hauze ozi gi current situation da mula kan da hauze ozi VJP na khoi gi majority seat laina popular government stem ngam da hauze 26 pok gi manung da government stem akani habagi khoi gi kai ni khoi gi mayam su ngangnari haba tare adubu ozana sabi ki ba inen sanga sai su panja ki ba khoi gi hauze ki lai ba MLA minister sing sigi makhoi gi performance loina ba urabani aduna new face amaka khanbagi 2027 da lakadori elections da new face amaka khalakanda madugi su masa gi makhoi gi performance so khoi yengba makhak changi habani but adubu hauze ki lai ba khoi gi manipur gi politics election gi trend da haba tare khuzum prajasina su dum yabi gani kale once khoi gi candidate se
ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯏꯂꯦꯛꯁꯟꯁꯦ ꯃꯥꯏ ꯄꯥꯛꯈꯤ ꯇꯥꯔꯒꯗꯤ ꯑꯅꯤꯁꯨꯕ ꯇꯥꯔꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯣꯂꯤꯗ ꯚꯣꯇꯔꯁꯤꯡꯁꯦ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯟꯅ ꯐꯥꯔꯁ ꯇꯥꯏꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯃꯛ ꯈꯔ ꯍꯟꯊꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯀꯥꯈ꯭ꯔꯕꯅꯤꯅ ꯋꯥꯟꯁ ꯑꯩ ꯀꯥꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯁꯣꯂꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯚꯣꯇꯔꯁꯤꯡ ꯂꯩ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯑꯦꯐꯔꯠ ꯊꯥꯗꯔꯗ꯭ꯔꯒꯁꯨ ꯑꯗꯨꯃꯛ ꯀꯥꯖꯔꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯛ ꯈꯟꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ 2027ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗꯤ ꯌꯨꯠꯁꯤꯡꯒꯤ ꯔꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯔꯦꯟ ꯁꯤꯅꯥꯔꯤꯑꯣꯁꯦ ꯑꯩꯈꯣꯏ ꯖꯦꯟ ꯖꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯩꯅꯣꯒꯤ ꯏꯔꯥꯅꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯕꯅꯦ ꯑꯗꯨꯅ ꯌꯨꯠꯁꯤꯡ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯞꯀꯃꯤꯡ 2027 इलेक्शंस ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ इलेक्शन ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯖꯟ ꯆꯥꯅ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯅꯩꯅꯕꯗꯀꯣ ꯅꯩꯅꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯍꯧꯖꯤꯛ ꯄꯣꯏꯟꯗꯣ ꯂꯥꯛꯄꯗ ꯑꯝꯇꯪ ꯄꯟꯖꯔꯝꯒꯦꯕꯀꯣ ꯂꯤꯗꯔ ꯈꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯁꯤ ꯑꯑꯣꯟꯕ ꯅꯠꯇꯕ ꯁꯨꯝ ꯑꯑꯣꯟꯕ ꯍꯥꯏꯗꯤ ꯑꯐꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯁꯥ ꯆꯥꯕꯁꯤ ꯀꯅꯥꯅ ꯇꯝꯒꯤ ꯑꯗꯒꯤ ꯌꯨ ꯊꯛꯄ ꯀꯅꯥꯅ ꯇꯝꯃꯤ ꯅꯝꯕꯔ 4 ꯆꯥꯕ ꯀꯅꯥꯅ ꯇꯝꯃꯤ ꯒꯨꯂꯤ ꯆꯥꯕ ꯀꯅꯥꯅ ꯇꯝꯃꯤ ꯍꯥꯏꯁꯤ ꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯦꯕꯀꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯅꯨꯡꯗ ꯌꯧꯖ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯌꯦꯡꯉꯤꯅꯤꯀꯣ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯏꯇꯥꯎ ꯀꯪꯂꯩꯄꯥꯟꯁꯤ ꯈꯔ ꯄꯥꯟꯗꯣꯏꯅꯤꯀꯣ ꯍꯦꯟꯅ ꯁꯣꯛꯇꯣꯏꯅꯤ ꯅꯍꯥꯅꯤꯅꯀꯣ ꯑꯗꯨꯝ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯗꯣꯏꯅꯤ ꯃꯥꯁꯦ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯥꯕ ꯀꯥꯡꯕꯨꯁꯤꯅ ꯄꯤꯕ ꯁ꯭ꯄꯤꯆ ꯁꯨꯝ ꯇꯥꯕꯤꯌꯣꯕꯀꯣ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯅꯦꯕꯀꯣ ꯅꯍꯥ ꯃꯌꯥꯝ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯗ ꯌꯥꯗꯦꯀꯣ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯎꯕꯅꯦꯕ ꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯀꯩꯗꯧꯔꯦ ꯀꯥꯏꯆꯠ ꯊꯤꯃꯤꯟꯅꯔꯒ ꯍꯣꯔꯦꯟ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯒ꯭ꯂꯥꯁ ꯊꯥꯡꯒꯠꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯄ꯭ꯔꯖꯥꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯗꯤ ꯃꯗꯨ ꯔꯥꯖꯤ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯗꯤ ꯃꯥꯗꯤ ꯐꯩꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯌꯨ ꯊꯛꯃꯤꯟꯅꯁꯨ ꯌꯥꯏ ꯆꯥꯃꯤꯟꯅꯁꯨ ꯌꯥꯏ ꯊꯛꯃꯤꯟꯅꯁꯨ ꯌꯥꯏ ꯉꯥꯎꯃꯤꯟꯅꯁꯨ ꯌꯥꯏ ꯃꯥꯗꯤ ꯐꯩꯅꯦ ꯁꯤ ꯇꯥꯍꯟꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯨ ꯊꯛꯄꯁꯤ ꯀꯅꯥꯅ ꯇꯝꯕꯤꯔꯤꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯀꯅꯥꯅ ꯇꯝꯕꯤꯔꯤꯕ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯩꯁꯥꯗ ꯅꯠꯇꯦꯕ ꯏꯆꯟ ꯆꯥꯟ ꯄꯩꯁꯥꯗ ꯅꯠꯇꯦꯕ ꯌꯨꯠꯁ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯜꯂꯛꯏꯁꯦ ꯍꯧꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯃꯥꯡꯍꯜꯂꯛꯏꯁꯤꯡꯁꯦ ꯉꯁꯥꯏ ꯀꯔꯣꯔ ꯄꯥꯏꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯚꯣꯠ ꯂꯦꯞꯅꯤꯡꯕ ꯄꯋꯥꯔ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯅꯦ ꯃꯅꯤꯡꯗ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯄꯩꯁꯥꯗ ꯅꯠꯇꯅ ꯅꯍꯥꯁꯤꯡꯅ ꯄꯥꯝꯕ ꯀꯣ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯐꯖꯕ ꯋꯥꯍꯩꯅ ꯀꯟꯚꯤꯟꯁ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯇꯥꯔꯒꯗꯤ ꯉꯥꯎꯍꯜꯂꯒ ꯇꯨꯍꯜꯂꯒ ꯅꯝꯗꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯤ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕꯗꯨꯒꯤ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯊꯕꯛ ꯑꯃꯁꯨ ꯌꯥꯎꯈꯠꯂꯛꯏꯅꯦꯕ ꯁꯤꯟꯖꯥꯟꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯂꯤꯗꯔꯁꯤꯡꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯌꯥꯝꯅ ꯚꯣꯀꯦꯜ ꯃꯣꯏ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗꯨꯗ ꯃꯣꯏꯅ ꯉꯥꯡꯕꯁꯤ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯣꯏꯅ ꯉꯥꯡꯕꯁꯤ ꯐꯖꯕ ꯋꯥꯍꯩ ꯉꯥꯡꯗꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯗꯅ ꯉꯁꯥꯏ प्रजाꯁꯤꯡꯁꯤꯗ ꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯇꯥꯗꯣꯏꯁꯦ ꯑꯁ ꯃꯁꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯉꯥꯡꯕꯤꯔꯤꯁꯦ ꯏꯆꯥꯁꯤꯡꯁꯦ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯗꯅꯕ ꯈꯣꯠꯇꯅꯕ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯍꯔꯥꯎꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯁꯨꯝ ꯀꯟꯅ ꯒ꯭ꯂꯥꯁ ꯊꯥꯡꯒꯠꯅꯗꯣꯏꯅꯦꯕꯀꯣ ꯊꯥꯡꯒꯠꯅꯕ ꯆꯥꯛꯁꯤꯗ ꯃꯅꯨꯡ ꯁꯤꯟꯗꯣꯔꯤꯕ ꯀꯣ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯁꯤꯟꯗꯣꯏꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯔꯄꯥꯟ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤ ꯌꯨꯁꯤꯗꯤ ꯁꯦꯡꯋꯥꯏꯒꯤꯅꯤ ꯁꯤꯒꯤꯁꯤꯅ ꯑꯟꯗ꯭ꯔꯣꯒꯤꯅ ꯐꯔꯦ ꯁꯤꯗꯒ ꯍꯥꯏꯕꯗꯣ ꯁꯦꯟꯖꯦꯛꯁꯦ ꯈꯤꯟꯗꯣꯏꯅꯦꯕ ꯁꯤꯟꯖꯥꯟ ꯑꯗꯨꯇꯥꯔꯒꯗꯤ ꯅꯍꯥ ꯑꯃꯒꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯦꯔꯤꯌꯔꯁꯦ ꯀꯅꯥꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯨ ꯍꯣꯏ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯣꯏꯅ ꯀꯣ ꯚꯣꯠ ꯀꯥꯕ ꯑꯣꯔ ꯀꯥꯗꯕ ꯇꯣꯉꯥꯟ ꯊꯝꯃꯀꯥꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯃꯦ ꯌꯨ ꯊꯛꯑꯝꯃꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯊꯛꯇꯅꯕꯒꯤꯗꯃꯛ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯤꯔꯀꯥꯟꯗ ꯃꯣꯏꯅ ꯃꯥꯅ ꯉꯝꯖꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯀꯥꯟꯗ ꯑꯑꯣꯟꯕ ꯁꯃꯥꯖ ꯑꯃ ꯑꯑꯣꯟꯕ ꯂꯝꯕꯤ ꯑꯃ ꯑꯑꯣꯟꯕ ꯅꯍꯥ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤꯗꯣ ꯇꯧꯕꯤꯕꯗꯤ ꯀꯌꯥꯝ ꯀꯥꯏ ꯍꯥꯏꯕ ꯀꯣꯏꯁꯟꯅꯦ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯇ꯭ꯔꯦꯟꯁꯦ ꯏꯆꯟ ꯆꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯚꯣꯠ ꯂꯦꯞꯅꯤꯡꯕ ꯄꯩꯁꯥ ꯄꯥꯏꯕ ꯐꯌꯦꯡ ꯇꯨꯌꯦꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯨꯕ ꯄꯋꯥꯔ ꯈꯛ ꯄꯥꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯍꯧꯔꯤꯕ ꯅꯍꯥꯁꯤꯡꯒꯤ ꯃꯌꯣꯟꯁꯤꯁꯨ ꯊꯨꯗꯦꯛꯄꯤꯌꯦꯕ ꯍꯦꯛꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯤ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯕꯅꯤꯀꯣ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯩ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯦꯞꯄꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯌꯨ ꯊꯛꯀꯦꯔꯥ ꯅꯤꯁꯥ ꯆꯥꯒꯦꯔꯥ ꯑꯩꯈꯣꯏ ꯊꯤꯖꯤꯜꯂꯨꯕ ꯃꯐꯝꯗ ꯆꯠꯆꯗꯦ ꯑꯗꯨꯕꯨ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯃꯥꯖ ꯑꯃ ꯃꯥꯡꯅꯕ ꯂꯝꯕꯤ ꯁꯤꯟꯕꯤꯒꯅꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯆꯟ ꯆꯥꯟꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯜꯂꯛꯇꯕꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯁꯦ ꯀꯗꯥꯏ ꯌꯧꯔꯒ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯅꯤꯀꯣ ꯑꯗꯨꯅ ꯗꯦꯟ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯀꯣꯏꯁꯟꯁꯤꯗ ꯑꯃꯨꯛ ꯏꯆꯟ ꯆꯥꯅ ꯍꯪꯕꯤꯈꯤꯕꯗꯨꯗ ꯍꯧꯖꯤꯛ ꯍꯪꯕꯤꯈꯤꯕ ꯀꯣꯏꯁꯟꯗꯣ ꯑꯩꯒꯤ ꯇꯣꯄꯤꯛꯁꯤꯗ ꯉꯥꯡꯅ ꯍꯣꯠꯅꯕꯗ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖ ꯂꯩ ꯑꯝꯇ ꯔꯤꯄꯤꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ इलेक्शन ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯑꯑꯣꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ इलेक्शन ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯠꯁꯤꯡꯁꯤꯅ ꯂꯧꯒꯗꯕ ꯔꯣꯜꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯀꯥꯈ꯭ꯔꯕ ꯋꯥꯟꯁ ꯀꯦꯟꯗꯤꯗꯦꯠꯁꯤꯅ इलेक्शनꯁꯦ ꯃꯥꯏ ꯄꯥꯛꯈꯤ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯇꯥꯏꯝꯗ ꯍꯣꯠꯅꯈꯤꯕ ꯃꯥꯒꯤ ꯑꯦꯐꯔꯠꯇꯨꯗꯒꯤ ꯑꯗꯨꯝ ꯍꯟꯊꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯍꯥꯟꯕ ꯀꯥꯈ꯭ꯔꯕꯅꯤꯅ ꯇꯥꯝ ꯑꯃꯔꯛꯇꯤ ꯀꯥꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯁꯣꯂꯤꯗ ꯚꯣꯇꯔꯁꯤꯡꯁꯦ ꯂꯩꯖꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯥꯎꯗꯅꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯐꯔꯠ ꯍꯣꯏ ꯌꯦꯁ ꯑꯦꯐꯔꯠꯁꯦ ꯍꯟꯊꯔꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛꯀꯤ ꯅꯍꯥꯁꯤꯡꯁꯤꯅ ꯂꯧꯒꯗꯕ ꯔꯣꯜꯁꯦ ꯏꯆꯟ ꯆꯥꯅꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯅꯥꯏꯕꯔꯤꯡ ꯀꯟꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯦꯄꯥꯜꯗ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯅꯍꯥꯁꯤꯡꯒꯤ ꯊꯧꯅꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯦꯜꯂꯤꯅꯤꯀꯣ ꯒꯣꯔꯃꯦꯟ ꯊꯨꯒꯥꯏꯔꯤꯅꯤ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯨꯝ ꯁꯈꯤ ꯑꯣꯏꯅꯤꯀꯣ ꯑꯗꯨꯃꯛ ꯇꯧꯁꯦ ꯍꯥꯏꯕ ꯆꯠꯆꯗꯦ ꯑꯗꯨꯃꯛ ꯇꯧꯁꯦ ꯍꯥꯏꯕ ꯆꯠꯆꯗꯦ ꯇꯧꯕꯇꯕꯨ ꯅꯍꯥꯁꯤꯡꯁꯤꯅ
hajik tangai phadna min na chelu shilakanda anawu manipur ma ko anawu khunai ma sem hona matam da nahas ne magudor wontam chawre ta guta gu sai area ji thengdu lanje nahas ne thengdu lanje ani nem ko amana kana paisa masan power money power tawge na kam kangbu singi influencer ma suga no ma chara tan ba naha ma yam gi bagi tungi manipur ma kana na wi da hor ko lan ma ko khumthang ma amana paisa gi lan power gi lan adi tang chang chang tu ko mena adu nam khai ga naha ma yam ni puro hona ba ju ara thora te ko adu sai ko haji gi baduna adu ma political leader ba ko khana hona ma tam da naha ni na hori ba naha ni da ko naha mi ron khrai da ko naha ma yam do gi mo chin ngam ba naha ko yang da mi ko naha khra ko na pukul kan da miyam gi mi hor na khal kan da platform la na kan da miyam gi naha ma yam gi tung ge ba ma gi vision na ma nga tham ga ma du mi khra ko ron chang yem ko adu khana hona ma tam da naha ni am chawa ifat am le ko ma gi thodang ma le thodang je khelo mi na tam oi re hadi khudam oi na chahi ani ga tha mari ma to te su la ba chahi o ma phung pha ga dro ba ma nga tari ba ki narco terrorist drug mafia gi nomai ka pa khadran la ngati ko chen chan ko hadi drug mafia kang bugi yam sathi drug mafia kang bugi achong ba drug ki la na ma changi ni manipur changi ji ko naha ma ya ma ju che tra tu hona kala ini ekhoi gi tungi vision ma hona kala ini naha da nupi angang bau da ju tra phadna ekhoi mom changi influence mo kala ini ko si mi amni kanna na thena hona ma tam da naha gi thena ro ara ba te ko aduna masi thena ma gi da ma politically ekhoi na ekhoi gi power pai ba ngam ba ekhoi gi naha jing gi khon khan ngam ba manipur gi ba tungi chang uba ngam ba du naha khara am yang de lam naha khara ko ingata ba di khala kanda atom su bayon ko pi chum chum mi ko ada naha jing ji ka thok ba ta moire tum ma ta tre khoi kai gum khara da pangthara gum ji ko khoi punna da te lobin ra kan ti 27 gi election de ko chum sana ko thena mi ra kan da anno manipur shero ko khona mi ja ha phun ja mai tham jage adu ani show point da hajik lai ba bot ka ma tung da ko gi mla jing jina mo ekhoi magi hana khona na bagi chang handare haise handare na ti bi chan lai thok ko su ti ba haidi मांग करोड़ कुन बुथोगा भोट लेखी बदो भोट कारा का दि करोड़ नि फुता ना मा खाता गरे को आई ता गदि साइ माना करोड़ कुन बुथोकपा बोसु काना होना बगी माना मिया खेर मु पोतो करोड़ नि फुता लगा दि खोयम बसु यारे मनो वहां राज में वहां लगने शेर ले ने है लाई थो को नती बा मागी प्रजा नु शिरे प्रजा नमा नु शिरे प्रजा नमा को यार है बगी हुंग मा लाई थो को नती प्रशासन ले नि लाई थो इने बा अदुवा प्रजा सिंगे लाई रह लगा वाह लगा मंगोद नीबे लानी मंगोद हाइजर नहीं है बगी बो करो दा पैसा तारा लोरे पैसा खोजर लोरे पैसा करोड़ नि फुइ खोजर लोरे पैसा रे या थोक सिबो रन चखरे बद को अदु लाई थोक ने बा तबु माई करोड़ नि फुले दा जु करोड़ साम ले दा जु प्रजा न वन सम दिशनो को बिकुता माई करोड़ नि फुद लोइ नि मा खंग दे बको अदु न सगी इलेक्शन वोट आइसदी वोट आइस को नि तबै थोक सिदि जन चले को न प्रजा सुने को इंटरेस्ट प्रजा सुने को की मरकता को हलसु गवर्नमेंट चमाने एमएलए वातो खिजे बको हजी गवर्नमेंट नहीं ना गवर्नमेंट की सरकार पाई बा सीएम दगी होरगा काउंसिल मिनिस्टर दगी एमएलए हम फुल लेजी के प्रजा का गेट लागरी से मन खंग दम नहीं रे बको अद हजी से तंगाय पदना प्रजा न मुझे कदाय को उसी दगे हजी खंग दंगे बको अद बोना सरकार दा सेम दनु प्रजा के दे में सरकार सेम पामी जे जिनचान हजी में सरकार सेम पा पॉपुलर गवर्नमेंट थम पामी जे प्रजा न पामी मन अमनी हजी में पामी जे अमनी पा डिफरेंस लेगे जे मन पामी न के दौरे था तरम तो सरकार से मोरदी हानगी नोगी थिंगने न बिल नुंग हबी जाबी जबेला में हम तो पछलो वा तमको अनु sai ko ita अनु thau khara ko ro chaka tan ba adugi marum da ko dawre vote le ko vote ka na ba adugi asadu tri mji le ko praja lakshmi kan da pamisna popular government am le kan da le issues nan bashwa ne tatra मैं awa obiu मैं am shindi khang biu praja ware tin pi tai on biu ha bi ne ba khene ani ne shwana khene ba ni ne ba aduna hajik mun khalisna मखों पार खोरम रजु प्रजा दा हाई रजु रजु हा तादे का लगे या जरा के हाई पोतुनी लाई अल्दा सिगी अनि से मतम खले चपिए पैसा न मतम खले ngंगिनी को पैसा न मतम खले ngंगी बिया तो एरम लाइफ को पुसी अरो खुंज पाउ तो पैसा न याने हबि यारो को मियो बगी ओसागी डॉक्टर ले कान द लास्ट स्टेज हाइरा कान द को फन्ना पैसा पाइबो मियो एजनु को तबोंबा को मियो एजनु मागी एरम लाइफ तो ला कान दी माई करोड़ बिलियन में बुथो कान मागी थवाय मा सिनबि ngमोइदना ngमगदरा नि जन कैंसर ना मियो मा लास्ट स्टेज हाइरा कान द वरिनी करोड़ पति ने हाइरा जो करोड़ में बुथो माई थवाय सिनबि नि सुंगा मोय को अदमाने सेम थिंग हाइजरिंग दा पॉलिटिक्स लाइचु रेबा मोइना प्रजा मियाम दा हान उलम मागी ओखलोंदो अदगी हंदर इसे प्रजा मियाम दी नवराव दे हाइबने को सिबिन ते को अदुगी पोस्ट से करोड़ टांगे ताटनु करोड़ में लगे लेजनु मागे प्रजा का ने रिलेशन जे
인터넷 접근을 간다. 아두기 농시부터 나간다. 마이 거로나 또 그런 배로 레이네고. 비차례가 배로 레이네고. 아두고 아이 아한 보내 버데 까레. 아두 마tun다 아이 프로그램 수업 밀리싱 따라 레래. 거. 마탕 숨 레저라니 이 뭐 하다 나고 코미 들어래. 우너비 들어래 하버도디 프로그램 쉬면 때거든. 와서 까레. 아이 또 통매 안 주지 막 sai 프로그램 와버디 마 우리지. 아이 거로 군장가 뿌기래 낭게 라케로 포이게라. 아이 karam turun taro talu gira karo kun puto khillai bo kada di karane boko hen ka be ku du mana ga sai program yam gi makhong pai ru ba no jeru ba hai jeru ba mami te bi ta ru ba ta ga na mi gi awana da shiu sa da na chalu ga sa gi he ka gi du man handai se a si yor di ma gi praja ga kom ta gi karor kun du gi ta karor kun no ta la ga dai tong dia di ha gi da chakhi pot ma ne boko adu nuk shi ma te program shi te boko aduna ga sa gi isan jana ha bi report du da ma gi mi me am lai re ma nuk shi me am lai re ha na handagi benate prajabu sitabani habit thamjagi bako khongoi da bani sitabani aduna mado mai karor khaduna di matam hochapadi ai ko karor khaduna matam hochapadi ai to karor duna ma mapusi chupa thawai sin sin duna ma obong oy dik shu yaro bako aduna praja singi ju magi limitation lagani ma bun shimi dikhra legani ma bun shimi khad legani karam shiba nei nei ba interest magi to da da ko dubu maximum praja singi european da duna singi khorta ragadi ko प्रजा मियाम की voice है यदि ईश्वर की खोंजे ने है वारों ने है इतना करोशन जान को दुना मियाम में यात्रा भाई से मियाम में यात्रा भाई से तंगा पतना मसी भाव को वो सही 70+ इंडिया दा कोई तिल्ला मतुंगा इंडिया की लेंगाक सेम मतुंगा मणिपुर स्टेट की चीफ मिनिस्टर वेबिंग जे खुती पाबदा ताम अहुम लो एरम हेबा अनि लो एरम हेबा तना सही 100 सी वक्त दम चीफ मिनिस्टर लेमी का यावगे ने अहुम पोलिक का इलेक्शन चेंज है बनी अहुम बनी का रसीद असिन अमोरम बे है अमोरम बे awon le por awon mo poto sahi mangadang ora su pubira ma matam do praja sing interest le min kan praja sing sanga chona bi bio ko do mo lai we gra ba ko hijam lamyan ba ko gi ani bungo ko ira bot le dina pramani ngasi ka idam do ngasi mla yo moina lamyan ira bot ki kumola kan da haile kat pasangi do ira bot na tawjira ma ko lamyan ba idho dun tawjira ma ira bot tawjira ma thabo thong do adi ka ko ni tro adu ni omor hai ji jan kan no adu mo ju sahi tara chief minister ore sahi kun chief minister ore sahi manga sahi tara kun sahi kun sa ताम तरुक थन थन चै 30 years भोट कार्य है दनसु मियाम न खोरम बया मो केंद्र दुन नुसिबया मो केंद्र दुन लाइन ला हो या मो दा उत तो बिरा मुदना को हन पतो अदु खु पाम जाय बको अखु जो शुआई नि ga ले बिरा गि द लोशन बिगी हारा गि चपचाना प्रोजेक्शन में थौ तो बिरो को युम द ला ले इपा इमा फोटो दो न बुई फोटो जो खिनजल खै नुति गि दुखा लासगि खै हाय mi गनो अदु बो खै हाय जिनि सि साइ एरिया से सेंटिमेंट जे मोना साइ कराय गा न खै न सि यो ngang से पिल थमे हम नि को जे मागी इमुंग दा हजु लाइव इशू से हजु सुमंगाई मणिपुर इरांग थोए मणिपुर क्राइम थोए मणिपुर एनी थोंग तो प्रजा में वारे आईडीपी में हम तो पिता रे चंग में यादे हजु खोंग अखोगी फ्री मूवमेंट यादे प्रजा सिंह गुवाहाटी में चला कांद लाइव मस जगह तो नुपा लिसिंग यांखै पायरा कुन पायरा फैमिली में मसा मनाव पुरगा लाइन द मखा द बस चलगा द चंगा चंगा लिसिंग लिसिंग बस ते कस जगह तो पोतो फ्लाइट द ngasi नुपा लिसिंग 10 कुंत्रा ते का ले को लाइव मस बंग मंद्रे हा का नो वारे में जे तोलोब चारी मगी एमएलए मोसिंग दी अवाब लेते बत्रा अवाब लेते मिने कई हारे मणिपुर इरांग लेते पीस होय हजे हारे ना ना द आर्मी की लेबा कोई चीफ ऑफ द आर्मी स्टाफ मणिपुर की ले कन पना ना मागी इंटरव्यू में तमो मणिपुर इरांग लेते संगाय फिसेल बांगथुए शिरोय फिसेल बांगथुए मणिपुर की धूमधाम तौरे थबन चोगे सही से जमेला में तौरे इरांग लेते हगले इंट्रो मणिपुर प्रजा अदु अदु हारा कांद मणिपुर की कोई की मियोय लाख कुंठा का मंगा मगा तरकी मोछ ले लेबे एमएलए सिना कई पेदो कई हारा गे अदु मोदी अवाब लेते तोरब थागी लुपा लानी हुम तोरब सारी थागी मगी चही की मगी लाखों करोड़ खर लाई अदु ता गवर्नमेंट की बेनिफिट ना फंगदना मई की इसिंगी हा मई की इसिंगी थागी थुंगी अदु गाड़ी की व्हाटएवर खुदिंग मग लोइन गवर्नमेंट की मोदी फंगदा नुंगाय नासी यगोन येता द लेबिन मोदी अवाब खंग देबको अना हजिक थोखरिब लांजद जु तंगाय फदना मचा मना अव मचे मचना मा सोक्तना पंदना ना सिदा मोय तारगदे अदु सिनि मे खंगदा पोनेबो अदु जुम उदे नत्रा नुसीम सादना आई कंपनी खर येलगा खर येलगा नुसीम सादना ngang बुद्धि खुनि आक्ते बको तौहनिंग हैबनि जन को दना लाइबे इशू जे हांगि क्वेश्चन गी लोसलकबदा तसेंगना आहान भोट लेपकांदा कारकांदा प्रजा मियाम खुंगोइनरदि हंदरैसे प्रजा मियामबु मागी मी अद ओइरे हाय हंदब नते को मागी अपाम अदु फंगे माई अपाम तौरनि प्रजा नावा लौदे हाबि फिन चप पोने को दुना अदुना बु अवन अवन सुम लाइ देना अदुना बु नहा मयाम खना खंजाय रैसे टेस्टेड ओइरे हन मयाम जिंसे मोगी मोइना प्रजा लोइना रंबा ख खंगे उरे येंगे को हाना लेनो फिल्म दगी वान सम भोट कार बतुन मोगी होंगै ब चेनेबल ओइ पसकसे काय दि पैसा नो प्रजा मयाम थाजक फन ना मोइना नेखाइ मयाम जिबो नुगाइ मयाम जिबो ओइ तागदि खोइ
ꯑꯅꯧꯕ ꯑꯃ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯔꯦꯗꯅ ꯑꯅꯧꯕ ꯅꯍꯥ ꯈꯜꯂꯁꯤ ꯑꯅꯧꯕ ꯃꯤꯑꯣꯏ ꯈꯜꯂꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯀꯣ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯊꯕꯛ ꯇꯧꯕꯤꯔꯛꯄ ꯅꯍꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯈꯟꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯈꯟꯕ ꯆꯪꯉꯤꯗꯅ ꯄꯔꯃꯥꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗ ꯏꯀꯥꯏ ꯍꯥꯏꯔꯀꯥꯟꯗ ꯃꯃꯤꯡ ꯏꯕ ꯍꯩꯇꯕ ꯅꯤꯡꯊꯤꯅ ꯌꯥꯎꯕ ꯍꯩꯇꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯎꯁꯤꯜꯂꯛꯑꯦ ꯄꯔꯃꯥ ꯑꯗꯨꯅꯗꯤ ꯇꯦꯕꯜꯗ ꯊꯤꯜꯂ ꯉꯥꯡꯅꯒꯗꯕ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯏꯕ ꯍꯩꯇꯦꯅ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯆꯠꯆꯗꯦꯀꯣ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯒꯠꯁꯇꯣ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯂꯩꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯂꯩꯔꯤꯛ ꯍꯩꯇꯕ ꯃꯌꯥꯝꯅ ꯉꯁꯤ ꯑꯐꯥꯎ ꯑꯐꯥꯎ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯕꯤꯍꯥꯔꯒꯤ ꯍꯟꯗꯛ ꯏꯂꯦꯛꯁꯟꯗꯨꯗ ꯃꯁꯥꯒꯤ ꯃꯃꯥꯂꯣꯟꯗ ꯍꯤꯟꯗꯤꯗ ꯄꯥꯕ ꯍꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯗ ꯇꯧꯕ ꯑꯩꯈꯣꯏ ꯎꯕꯤꯔꯝꯕꯅꯤꯗꯅꯀꯣ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯌꯥꯎꯋꯦ ꯀꯩꯁꯨ ꯀꯥꯏ ꯇꯧꯕꯇꯕꯨ ꯃꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯉꯥꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯂꯩꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯇꯣꯉꯥꯟ ꯊꯝꯃꯀꯥꯟꯗ ꯑꯗꯨꯒ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯉꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯒꯤꯁꯤꯗꯤ ꯇꯧꯔꯣ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯄꯪꯍꯥꯠ ꯍꯥꯠꯅꯕ ꯃꯁꯤꯗ ꯄꯪꯐꯨ ꯐꯨꯅꯕ ꯄꯪꯍꯥꯠ ꯍꯥꯠꯅꯕ ꯖꯥꯇꯤꯅꯤ ꯀꯥꯏꯅ ꯎꯕ ꯐꯤꯕꯝ ꯉꯥꯡꯈꯠꯂꯛꯑꯦꯗꯅꯀꯣ ꯃꯁꯤ ꯀꯅꯥ ꯉꯥꯡꯈꯠꯂꯤꯅꯣ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯅ ꯃꯄꯥꯟ ꯁꯣꯝꯕ ꯅꯠꯇ꯭ꯔꯣ ꯏꯆꯟꯆꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯦꯅꯤꯋꯥꯟ ꯀꯅꯥꯒꯨꯝꯕ ꯑꯣꯏꯁꯨ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯁꯅꯨ ꯕꯤꯖꯦꯄꯤ ꯑꯣꯏꯁꯅꯨ ꯁꯦꯟꯇꯔꯗ ꯄꯥꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇꯨꯅ ꯃꯅꯤꯄꯨꯔꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯖꯅ ꯑꯝꯇ ꯎꯕꯤꯗꯦ ꯌꯦꯡꯕꯤꯗꯦꯕꯀꯣ ꯃꯁꯤ ꯀꯅꯥꯅ ꯁꯣꯏꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯀꯥꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯧꯔꯀꯥꯟꯗ ꯅꯣꯟꯖꯔꯣꯏ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯎꯁꯤꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯕꯨ ꯊꯨꯗꯦꯛꯅ ꯑꯃ ꯆꯪꯉꯤꯗꯅ ꯊꯨꯗꯦꯛꯅ ꯑꯃ ꯆꯪꯉꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯑꯣꯏ ꯂꯥꯛ ꯈꯔꯁꯤꯡꯅ ꯚꯣꯠ ꯄꯤꯔꯒ ꯃꯣꯏ ꯀꯥꯍꯟꯕꯅꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯃꯣꯏ ꯀꯩꯅꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯍꯟꯕꯅꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯃꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯊꯕꯛ ꯈꯔ ꯇꯧꯕꯤꯒꯗ꯭ꯔꯥ ꯈꯔ ꯄꯣꯠꯇꯣ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯜꯂꯛꯈ꯭ꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯇꯝꯃꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯥꯏ ꯑꯦꯜ ꯄꯤ ꯍꯥꯏꯔꯁꯨ ꯑꯥꯏ ꯑꯦꯜ ꯄꯤꯁꯦ ꯉꯁꯤꯗꯤ ꯃꯣꯏ ꯀꯩꯗꯧꯔꯦ ꯀ꯭ꯔꯦꯗꯤꯠ ꯒꯣꯁꯇꯨ ꯃꯣꯏ ꯒꯣꯔꯃꯦꯟꯅ ꯄꯤꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯁꯥꯇ꯭ꯔ ꯁꯤꯅꯤꯗꯅ ꯃꯣꯏ ꯄꯥꯜꯂꯒ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯃꯐꯤ ꯄꯥꯏꯔ ꯆꯤꯡꯉꯤꯅꯤ ꯃꯁꯝ ꯐꯣꯏꯔꯤꯅꯤ ꯕꯨꯠꯅ ꯅꯦꯠꯄꯤꯔꯤꯅꯤ ꯑꯗꯣ ꯑꯥꯏ ꯑꯦꯜ ꯄꯤꯗ ꯐꯪꯉꯀꯥꯟꯗꯗꯤ ꯃꯣꯏ ꯃꯆꯥ ꯃꯁꯨꯒꯤ ꯃꯥ ꯃꯁꯥꯒꯤ ꯁꯨꯝ ꯌꯥꯎꯗꯕ꯭ꯔꯕ ꯍꯪꯖꯅꯤꯡꯉꯤꯁꯦ ꯌꯥꯔ ꯈꯔ ꯀꯥꯟꯗ ꯃꯣꯏ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯌꯨꯅꯤ ꯍꯥꯏꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀ꯭ꯔꯦꯗꯤꯠ ꯒꯣꯁꯇꯨ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯅꯤꯡꯉꯦꯕ ꯇꯥꯃꯣꯀꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯏꯁꯨꯁ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯤ ꯀꯪꯂꯥꯗꯒꯤ ꯑꯁꯥꯔ ꯐꯥꯎ ꯊꯣꯛꯄꯁꯨ ꯃꯉꯥꯏ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯅꯣ ꯉꯁꯤ ꯃꯐꯤ ꯊꯣꯡ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯍꯤꯁꯇ꯭ꯔꯤ ꯁꯛꯈꯤꯕ ꯑꯣꯏꯔꯗꯣ ꯄꯣꯠ ꯑꯃꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯧꯔꯀꯥꯟꯗ ꯇꯧꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯝꯅ ꯃꯣꯏꯅ ꯇꯧꯕꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯣꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯒꯤ ꯁꯦꯟꯇꯤꯃꯦꯟꯇꯣꯝꯗꯤ ꯈꯪꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠꯇꯨꯀꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯖꯥꯅ ꯏꯔꯥꯡ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯖꯥꯅ ꯑꯁꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯊꯕꯛꯇꯨꯗꯤ ꯃꯣꯏ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯗꯅ ꯋꯥꯔꯦꯞ ꯂꯧꯗꯅ ꯇꯝꯃꯣ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯉꯥꯛꯇ ꯑꯩꯈꯣꯏ ꯇꯧꯖꯔꯕꯅꯤꯒ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯄꯦꯟꯒꯦꯕꯀꯣ ꯊꯧꯅꯥ ꯈꯔ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯏꯆꯟ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯑꯣꯟꯕ ꯇꯧꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯣꯟꯗ ꯌꯥꯔꯔꯣꯏꯕ ꯏꯆꯟ ꯀꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯁꯨꯝ ꯂꯩꯍꯜꯂꯒ ꯑꯑꯣꯟꯕ ꯑꯣꯏꯅꯗꯤ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯁꯦ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯣꯏꯗꯤ ꯁꯦꯝ ꯀꯦꯇꯦꯒꯣꯔꯤꯅꯦ ꯃꯣꯏꯁꯦꯀꯣ ꯁꯦꯟꯌꯦꯠ ꯑꯃꯒꯤ ꯃꯃꯥꯏꯅꯤꯒ ꯑꯃꯠꯇꯅꯤꯒ ꯍꯥꯏꯗꯥꯏꯅꯦ ꯑꯣꯟꯊꯣꯛꯑꯁꯨ ꯑꯁꯣꯝ ꯇꯥꯕ ꯁꯦꯟꯌꯦꯠꯇꯤ ꯑꯗꯨꯝ ꯑꯣꯏꯕ ꯑꯃꯁꯨ ꯑꯣꯟꯊꯣꯛꯑ ꯑꯁꯣꯝ ꯅꯝꯕꯔ ꯑꯃ ꯇꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨ ꯃꯣꯏ ꯃꯁꯤꯒꯤ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯦꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯈꯔ ꯁꯤꯟꯗꯣꯛꯑꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯃꯅꯤꯄꯨꯔꯁꯤ ꯀꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯃꯤ ꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯆꯪꯕꯅꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯦ ꯋꯥꯐꯝꯁꯦ ꯍꯥꯏ ꯊꯝꯖꯒꯦ ꯁꯟꯖꯥ ओके हम फजन थम्बिख्रे ओजा अहुमकनसु अखोगी इलेक्शन मणिपुर दा पांगथोइबा इलेक्शन सिंगस्ता अखोगी ममांगदगी सोंगना फ्री एंड फेयर इलेक्शन चे 100% इम्प्लीमेंट तोबा ngamdabadu 2027 gi lakadoriba elections da अखोई मणिपुर प्रजा सिंगना अखोगी हौजिक लैरिबा अखोगी लीडर सिंग से अखोई लोइनबक मखोगी परफॉर्मेंस से खंगाबनिना अखोई 2027 इलेक्शन सिदादी अखोगी अनौबा अखोगी अवनबा मपुरकनबगी दमकता अखोगी न्यू फेस्ट अमखक अखोगी मणिपुर gi damakta khanba मणिपुर शिबु अखोगी फॉर द वेलफेयर ऑफ पीपल की दमकता थबक तौबा अदुगुमनबा लुचिंगबा अमखक खनबगी तंगाई फतबले मसिदा मरोइना अखोगी लैरिबा मणिपुर प्रजा सिंग हाबतारे प्रजा सिंग सिना लौफम थोकपा चौवा दाइटा लै हाबो अफम दो थंबिख्रे मसिगा लोइना ngasi gi dalok tharamda mapun fan bibagi damakta so oza gi tajen oza rakesh amadi oza kanglipal thagapa phongdukjari mata sida norris wintona sandok saba norris dalok loshinjari ming tabiriba singbo mukanna khurumjari